ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯕꯨꯖꯕ ꯅꯤꯡꯊꯧ. ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯕꯨꯖꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯃꯁꯨꯡ ꯄꯤꯅꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯁꯨꯝ ꯅꯤꯡꯊꯧ ꯑꯁꯤ ꯃꯆꯥ ꯙꯔꯥ ꯄꯥꯟꯕꯁꯨ ꯅꯠꯇ꯭ꯔꯦ, ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯁꯤꯡꯕꯁꯨ ꯅꯠꯇ꯭ꯔꯦ, ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯅ ꯉꯥꯡꯅꯩ. ꯑꯁꯨꯝꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯥꯡꯅꯕ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯍꯥꯛ ꯃꯆꯥꯁꯨ ꯄꯣꯛꯇ꯭ꯔꯦ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯗꯦꯁꯇ ꯀꯣꯏꯗꯨꯅ ꯕꯦꯗ ꯇꯝꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯔꯝꯃꯤ. ꯔꯥꯅꯤ, ꯅꯪ ꯃꯇꯝ ꯈꯔ ꯂꯩꯕꯥꯛꯁꯤ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯨ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯕꯦꯗ ꯇꯝꯕ ꯆꯠꯈ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯃꯥꯌꯥ ꯇꯧꯗꯨꯅ ꯂꯝꯕꯣꯏꯕ ꯁꯥꯔꯗꯨꯅ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯔꯥꯅꯤꯗ ꯚꯤꯈ꯭ꯌꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯅꯤꯔꯔꯤ. ꯔꯥꯅꯤꯅ ꯚꯤꯈ꯭ꯌꯥ ꯍꯥꯞꯂꯦ. ꯚꯤꯈ꯭ꯌꯥ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯏ, ꯔꯥꯅꯤ, ꯑꯩ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯒꯦ. ꯃꯗꯨ ꯇꯥꯔꯕꯗꯨꯗ ꯔꯥꯅꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ. ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯀꯩꯗꯧꯒꯦ, ꯃꯇꯝ ꯈꯔꯗꯗꯤ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯟꯅ ꯍꯥꯏꯖꯩ. ꯂꯝꯕꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯔꯥꯅꯤꯅ ꯑꯗꯨꯗꯤ ꯑꯥ ꯃꯄꯥꯟꯗ ꯁꯅꯊꯣꯡꯗ ꯂꯩꯕ ꯇꯥꯏ ꯍꯥꯏꯔꯝꯃꯤ. ꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯍꯜꯂꯤ. ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯛꯂꯕꯗ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯗꯨ ꯃꯥꯒꯤ ꯃꯌꯥ ꯍꯧꯔꯛꯂꯦ. ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯥꯅ ꯔꯥꯅꯤ ꯑꯁꯤ ꯑꯀꯔꯁꯟꯅ ꯔꯥꯅꯤꯕꯨ ꯆꯤꯡꯕ ꯍꯧꯔꯛꯂꯦ. ꯔꯥꯅꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯥꯡꯒꯣꯟꯗ ꯃꯤ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ. ꯍꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ, ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ. ꯑꯃꯨꯛꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯤ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ. ꯑꯃꯨꯛꯀꯁꯨ ꯍꯤ, ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ. ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯀ꯭ꯔꯁꯟꯅ ꯀꯟꯅ ꯆꯤꯡꯏ. ꯔꯥꯅꯤ ꯂꯝꯕꯣꯏꯕꯒꯤ ꯌꯦꯅꯈꯥꯗ ꯃꯤ ꯑꯃꯨꯛ ꯀꯞꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯥꯛꯏ. ꯔꯥꯅꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯝꯗ ꯂꯝꯕꯣꯏꯕꯒꯤ ꯌꯦꯅꯈꯥꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯈꯤ. ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ ꯑꯩ ꯔꯥꯅꯤꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ. ꯂꯝꯕꯣꯏꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯔꯥꯅꯤ, ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ. ꯕꯕꯥ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯇꯨꯝꯃꯨꯕꯗ ꯃꯥꯡꯒꯣꯟꯗ ꯃꯤ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯏ, ꯃꯗꯨꯁꯨ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗꯦ. ꯑꯃꯨꯛꯁꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯊꯩ. ꯑꯃꯨꯛꯀꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯏ, ꯃꯗꯨꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯊꯔꯦ. ꯑꯃꯨꯛꯀꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯍꯟꯗꯛꯇꯤ ꯕꯕꯥꯖꯤꯒꯤ ꯌꯦꯅꯈꯥꯗ ꯃꯤ ꯑꯗꯨ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯏꯊꯟꯇ ꯆꯠꯄ ꯉꯝꯂꯔꯣꯏ. ꯕꯕꯥꯖꯤꯅ ꯈꯔ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯏ. ꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯁꯥꯎꯅ ꯑꯩ ꯊꯤꯟꯕ ꯉꯝꯂꯣꯏ, ꯆꯠꯂꯣ ꯍꯥꯏꯔꯛꯏ. ꯂꯝꯕꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯅꯤꯅ ꯀꯞꯂꯗꯨꯅ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯖꯔꯛꯂꯕꯗ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯔꯥꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯔꯕꯗꯤ ꯊꯤꯟꯕꯤꯒꯅꯤ, ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯊꯤꯟꯕ ꯉꯝꯂꯔꯣই ꯍꯥꯏꯔꯛꯏ. ꯂꯝꯕꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯅꯤꯅ ꯀꯔꯤ ꯋꯥꯅꯣ ꯕꯕꯥ, ꯑꯩ ꯌꯥꯖꯔꯒꯦ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯔꯣ. ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯔꯥꯅꯤ ꯑꯣꯏꯕ. ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯅꯤꯅ ꯀꯔꯤ ꯋꯥꯅꯣ ꯕꯕꯥ, ꯑꯩꯒꯤ ꯏꯅꯤꯡꯊꯧ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ? ꯀꯤꯕꯒꯤ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯍꯟꯅ ꯂꯥꯎꯔꯛꯏ. ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯈꯪꯉꯨ, ꯅꯪꯅ ꯊ꯭ꯋꯥꯏ ꯂꯧꯕ ꯇꯥꯔꯦ. ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯨ ꯍꯥꯏꯔꯝꯂꯒ ꯃꯌꯥ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯆꯥꯕ ꯑꯣꯟꯗꯨꯅ ꯔꯥꯅꯤ ꯇꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯃꯥꯡꯗ ꯗꯝ ꯍꯦꯛ ꯂꯦꯞꯄꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯥꯅꯤꯅ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅ ꯍꯧꯅ ꯂꯥꯎꯅ ꯀꯞꯂꯛꯏ. ꯃꯗꯨꯗ ꯍꯤꯡꯆꯥꯕꯗꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯍꯥꯠꯀꯗꯧꯔꯦ. ꯃꯇꯧ ꯑꯁꯤꯗꯒꯤ ꯔꯥꯅꯤꯅ ꯅꯪꯅ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯖꯔꯒꯦ ꯕꯕꯥ, ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯏ. ꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯗꯨꯅ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯐꯔꯦ,
ꯑꯗꯨꯝꯅ ꯉꯁꯥꯏꯅ ꯍꯥꯏꯔꯝꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯔꯥꯅꯤꯕꯨ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯔꯥꯅꯤꯅ ꯂꯝꯕꯣꯏꯕ ꯑꯗꯨꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯩ꯫ ꯔꯥꯅꯤ ꯑꯗꯨ ꯃꯇꯝ ꯈꯔ ꯁꯥꯖꯠ ꯅꯤꯌꯝ ꯀꯥꯏꯅ ꯆꯠꯄ ꯑꯁꯤ ꯃꯥꯂꯤꯅꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯂꯤꯅꯤꯗꯨꯗꯪꯗꯤ ꯃꯁꯤ ꯂꯣꯟꯅ ꯈꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯔꯥꯅꯤꯒꯤ ꯁꯥꯖꯠ ꯑꯁꯤ ꯃꯥꯂꯤꯅꯤꯅ "ꯑꯣ ꯔꯥꯅꯤ, ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯑꯗꯨꯕꯨ ꯀꯔꯤꯅꯤ ꯍꯥꯏꯕꯒꯦ? ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯅ ꯆꯠꯀꯗꯕ ꯅꯤꯌꯣꯝꯕꯨ ꯑꯗꯨꯔꯥ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯕꯨꯖꯕ ꯅꯤꯡꯊꯧ, ꯅꯪꯗꯤ ꯕꯦꯗ ꯇꯝꯕ ꯆꯠꯈꯤꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗꯣ꯫ ꯅꯪꯅ ꯍꯜꯂꯛꯄꯗ ꯈꯪꯗꯕꯅꯤꯅ ꯔꯥꯅꯤꯅ ꯊꯣꯡꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯆꯥꯔꯒꯅꯤꯗꯣ꯫ ꯃꯗꯨ ꯍꯦꯛ ꯆꯥꯔꯨꯔꯕꯗꯤ ꯅꯪꯅ ꯇꯝꯂꯨꯔꯤꯕ ꯃꯍꯩ ꯕꯦꯗ ꯄꯨꯝꯅꯃꯛ ꯃꯍꯤ ꯃꯌꯥꯏ ꯆꯝꯕ ꯇꯥꯏ, ꯑꯗꯨꯒ ꯃꯥꯡꯕꯁꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯂꯤꯅꯤ, ꯑꯩꯒꯤ ꯂꯥꯏꯕꯛ ꯈꯪꯅ ꯈꯪꯅ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯦꯗꯀꯣ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯂꯤꯅꯤ, ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯃꯄꯣꯛ ꯊꯤꯗꯀꯣ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯃꯥꯡꯉꯦꯗꯀꯣ" ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯨꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯨꯛꯇ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯈꯨꯔꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯨꯖꯕ ꯅꯤꯡꯊꯧ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯔꯩꯕꯥꯛ ꯌꯧꯔꯛꯇꯨꯅ ꯈꯨꯡꯒꯪꯒꯤ ꯆꯪꯐꯝ ꯁꯟꯅꯊꯣꯡꯒꯤ ꯃꯌꯥꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗ ꯉꯥꯏꯍꯥꯛ ꯋꯥꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯤꯉꯩꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯥꯂꯤꯅꯤ ꯑꯗꯨꯅ ꯎꯔꯨꯔꯦ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯤꯅꯦ, ꯕꯨꯖꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯊꯋꯥꯏ ꯀꯟꯁꯤꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯋꯣꯜ ꯃꯋꯣꯜ ꯈꯜꯂꯤ"꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯥꯂꯤꯅꯤꯒꯤ ꯃꯕꯨꯛꯅꯤꯡꯗ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯦ꯫ "ꯃꯥꯡꯂꯦ ꯃꯥꯡꯂꯦ, ꯑꯩ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ, ꯑꯩꯕꯨ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯕꯨꯖꯕ ꯅꯤꯡꯊꯧ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯀꯔꯤꯅꯣ ꯂꯥꯎꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯦꯟꯗꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯂꯩ ꯏꯆꯥꯏ ꯆꯈꯥꯏꯔꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯗꯨꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯦ꯫ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯑꯃꯁꯨꯡ ꯍꯪꯏ, "ꯀꯔꯤ ꯇꯧꯔꯦ ꯏꯕꯦꯝꯃ?" ꯃꯥꯂꯤꯅꯤ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯂꯤꯟ ꯑꯃꯅ ꯆꯤꯛꯀꯗꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯄꯗ ꯑꯩꯅ ꯄꯥꯈꯠꯇꯨꯅ ꯇꯨꯕꯅꯤ꯫ ꯃꯥꯏꯀꯩ ꯑꯃꯗꯅ ꯁꯟꯖꯦꯟ ꯅꯍꯥ ꯈꯔꯅ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯃꯥꯂꯤꯅꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯇꯝꯂꯨꯔꯦ, ꯈꯨꯔꯥ ꯈꯨꯔꯥ, ꯅꯨꯄꯥ ꯑꯃꯅ ꯏꯟꯗꯣꯟꯗꯣ ꯍꯥꯠꯍꯧꯒꯗꯧꯔꯦ ꯍꯥꯏꯕ꯫ ꯁꯟꯖꯦꯟ ꯅꯍꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯩ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯒꯦ ꯇꯧꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯤꯅꯤ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯤ"꯫ ꯃꯥꯂꯤꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯂꯀꯛ ꯇꯧꯏ꯫ ꯃꯈꯥ ꯇꯥꯅ ꯃꯥꯂꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯌꯨ ꯏꯕꯨꯡꯉꯣ, ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩ ꯇꯝꯖꯒꯦ꯫ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯂꯤꯟ ꯑꯃꯅ ꯆꯤꯛꯀꯗꯕꯒꯤ ꯍꯣꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯄꯥꯈꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯤ"꯫ ꯃꯥꯂꯤꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯩ꯫ ꯃꯥꯂꯤꯅꯤꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯪꯏ, "ꯃꯔꯨꯞ, ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯗꯤ ꯀꯣꯏꯅ ꯆꯠꯄ ꯑꯇꯤꯊꯤꯅꯤ"꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗ ꯆꯠꯃꯤꯟꯅꯔꯁꯤ, ꯑꯇꯤꯊꯤꯒꯤ ꯁꯦꯕꯥ ꯐꯪꯖꯒꯦ"꯫ ꯃꯍꯥꯛꯅ ꯀꯟꯅ ꯍꯥꯏꯖꯔꯦ꯫ ꯃꯗꯨꯗ ꯕꯨꯖꯕ ꯅꯤꯡꯊꯧꯁꯨ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯂꯤꯅꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯑꯇꯤꯊꯤꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯑꯇꯤꯊꯤꯒꯤ ꯄꯣꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯐꯝ ꯊꯥꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯂꯤꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯂꯤꯅꯤꯅ ꯍꯪꯂꯛꯏ, "ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯒꯦ?" ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯀꯅꯥꯅ ꯈꯪꯒꯅꯤ? ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯏꯕꯨꯡꯉꯣ, ꯑꯁꯨꯝ ꯇꯧꯔꯦ, ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯅꯠꯇꯕ ꯂꯝꯆꯠ ꯑꯃ ꯆꯠꯂꯦ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯝꯅ ꯆꯠꯂꯤꯕꯅꯣ ꯍꯪꯂꯛꯏ꯫ ꯃꯥꯂꯤꯅꯤꯅ, "ꯇꯥꯕꯤꯌꯨ ꯏꯕꯨꯡꯉꯣ,
ꯃꯔꯝ ꯄꯨꯝꯅꯃꯛ ꯇꯝꯖꯔꯛꯀꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯇꯤꯊꯤ ꯑꯣꯏꯔꯤꯕ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯂꯤꯅꯤ ꯃꯇꯩ ꯃꯅꯥꯎꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯔꯥꯅꯤꯒꯤ ꯃꯔꯝꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯂꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯡꯃ ꯍꯤꯡꯆꯥꯕ ꯑꯃ ꯂꯝꯕꯣꯏꯕ ꯁꯥꯗꯨꯅ ꯀꯣꯅꯨꯡꯗ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯆꯪꯂꯛꯂꯒ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯗꯤ ꯂꯩꯖꯒꯦ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯃꯆꯤ ꯑꯃꯗ ꯂꯩꯖꯒꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯐꯔꯦ, ꯅꯍꯥꯛꯅ ꯂꯩꯒꯦ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯁꯅꯊꯣꯡꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤꯒ ꯂꯝꯕꯣꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯂꯩꯃꯤꯟꯅꯩ, ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯤꯡꯊꯧꯅ ꯕꯦꯗ ꯍꯩꯔꯛꯄ ꯄꯨꯝꯅꯃꯛ ꯁꯤꯗ ꯂꯩꯔꯔꯣꯏ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯗꯤ ꯃꯥꯡꯂꯕ ꯌꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯂꯝꯕꯣꯏꯕ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯅ ꯍꯪꯕꯗ, ꯇꯥꯕꯤꯌꯨ ꯏꯕꯨꯡꯉꯣ, ꯎꯄꯥꯏ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯂꯤꯅꯤꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯅ ꯊꯣꯡꯕ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ, ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ, ꯗꯦꯁ ꯀꯣꯏꯔꯨꯕꯒꯤ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯤ꯫ ꯑꯗꯨꯒꯨꯝꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯀꯅꯤ, ꯏꯕꯨꯡꯉꯣꯅ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯆꯥꯖꯔꯔꯣꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯤ ꯀꯔꯤꯅꯣ ꯅꯪꯗꯤ ꯆꯥꯎ ꯍꯥꯏꯔꯛꯄꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯆꯥꯛ ꯆꯥꯒꯅꯤ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯅꯤꯡꯊꯧ ꯄꯣꯊꯥꯅꯅꯕ ꯐꯃꯨꯡꯗ ꯂꯦꯡꯈꯠꯄꯤꯔꯣ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯤꯡꯊꯧꯅ ꯏꯕꯦꯝꯃ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯑꯩ ꯐꯃꯨꯡꯗ ꯀꯥꯈꯠꯄ ꯌꯥꯗꯦ ꯍꯥꯏꯔꯕꯗ ꯔꯥꯅꯤ ꯑꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨ ꯇꯨꯝꯕ꯭ꯔꯥ ꯇꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯀꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯅꯤꯡꯊꯧꯅ ꯇꯨꯝꯕ ꯁꯥꯁꯤꯟꯅꯗꯨꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯅꯤ꯫ ꯑꯗꯨꯗ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯏꯟꯅꯒꯅꯤ, ꯑꯗꯨꯒ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯇꯝꯈꯤ꯫ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯝꯗꯧꯅ ꯑꯗꯨꯛ ꯃꯨꯟꯅ ꯈꯪꯂꯨꯔꯤꯕꯅꯣ? ꯃꯥꯂꯤꯅꯤꯅ ꯈꯨꯝꯃꯤ, ꯅꯅꯥꯏ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩ ꯀꯠꯄ ꯆꯠꯆꯩ, ꯃꯗꯨꯗ ꯈꯪꯖꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯈꯪꯗꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯤꯡꯊꯧ ꯅꯪꯒꯤꯗꯃꯛꯇ ꯋꯥꯈ꯭ꯔꯦꯗ꯫ ꯃꯥꯂꯤꯅꯤ, ꯑꯩꯅ ꯀꯔꯝꯅ ꯈꯥꯡꯁꯤꯒꯦ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯗꯨꯅ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯇꯤꯊꯤ ꯑꯗꯨꯅ ꯃꯥꯂꯤꯅꯤ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯅ ꯊꯥꯒꯠꯈꯤ꯫ ꯑꯗꯨꯒ ꯈꯜꯂꯛꯏ, ꯉꯁꯤ ꯑꯩꯅ ꯃꯥꯂꯤꯅꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯨꯡꯂꯤꯕ ꯑꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯔꯥꯎꯏ, ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯇꯤꯊꯤ ꯑꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯍꯔꯥꯎꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯕꯨꯛꯅꯤꯡꯗꯗꯤ ꯁꯥꯎꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯆꯥꯅ ꯊꯛꯅꯅꯕ ꯊꯣꯡꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯂꯨꯛ ꯍꯥꯕꯤꯅꯅꯕ ꯍꯥꯏꯖꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯃꯥꯂꯤꯅꯤꯒꯤ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯂꯤꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯃꯛ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯒꯤ ꯔꯥꯅꯤ ꯐꯝ ꯊꯥꯗꯨꯅ ꯅꯤꯡꯊꯧꯕꯨ ꯇꯨꯝꯍꯟꯅꯅꯕ ꯐꯃꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯁꯨ ꯌꯥꯗ꯭ꯔꯕꯗ ꯔꯥꯅꯤꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯥꯅꯤꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯇꯨꯝꯗ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯤꯅꯤꯅ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯁꯥꯁꯤꯟꯅꯗꯨꯅ ꯅꯤꯡꯊꯧꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯑꯇꯨꯝꯕ ꯃꯥꯟꯅꯅꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯩ꯫ ꯅꯤꯡꯊꯧ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯑꯗꯨ ꯇꯥꯞ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯃꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯗꯨꯅ ꯌꯦꯡꯏ꯫ ꯑꯁꯨꯝꯅ ꯆꯠꯂꯒ ꯔꯥꯅꯤ ꯑꯗꯨ ꯂꯝꯕꯣꯏꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯔꯥꯅꯤꯗ ꯀꯔꯤꯅꯣ ꯊꯦꯡꯅ ꯂꯥꯛꯂꯤꯕꯗꯤ ꯍꯥꯏꯅ ꯍꯪꯏ꯫ ꯔꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯍꯜꯂꯛꯂꯦ, ꯑꯗꯨꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯂꯝꯕꯣꯏꯕꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯍꯧꯏ, ꯇꯨꯝꯍꯧꯔꯕ꯭ꯔꯥ? ꯔꯥꯅꯤꯅ ꯇꯨꯝꯍꯧꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦ
ꯊꯥꯡ ꯑꯁꯤ ꯄꯥꯏꯔꯣ, ꯇꯨꯝꯂꯤꯉꯩꯗ ꯃꯉꯛꯇ ꯊꯥꯡꯅ ꯀꯛꯎ, ꯆꯠꯂꯣ ꯊꯨꯅ ꯍꯜꯂꯛꯎ ꯍꯥꯏꯅ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯅꯤ ꯑꯗꯨ ꯊꯨꯅ ꯆꯠꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯗꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯑꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯔꯥꯅꯤꯁꯨ ꯇꯨꯡꯊ-ꯃꯥꯡꯊ ꯂꯥꯛꯄꯗ ꯅꯤꯡꯊꯧꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯇꯝꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯊꯔꯛꯏ꯫ ꯍꯥꯏꯊꯔꯛꯏꯕ ꯊꯥꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯐꯥꯗꯨꯅ ꯔꯥꯅꯤꯗꯒꯤ ꯊꯥꯡ ꯑꯗꯨ ꯃꯨꯟꯈ꯭ꯔꯦ꯫ ꯑꯗꯨꯒ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯔꯥꯅꯤ ꯑꯗꯨ ꯄꯨꯟꯗꯨꯅ ꯑꯃꯨꯛ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ "ꯑꯣ ꯕꯕꯥ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯑꯁꯣꯝꯗ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯇꯥꯔꯗꯨꯅ "ꯄꯥꯄꯤꯒꯤ ꯃꯆꯥ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ, ꯅꯊ꯭ꯋꯥꯏ ꯂꯧꯒꯦ" ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒ ꯐꯨꯅꯔꯦ꯫ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯔꯝ ꯄꯥꯏꯗꯨꯅ ꯃꯊꯕꯥꯛꯇ ꯐꯝꯗꯨꯅ ꯕ꯭ꯔꯖꯒ ꯃꯥꯟꯅꯔꯕ ꯈꯨꯇꯨꯝꯗꯨꯅ ꯗꯝ ꯗꯝ ꯊꯥꯔꯛꯄꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯅꯨ ꯑꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯈꯨꯅꯨꯈ꯭ꯔꯪ ꯑꯣꯟꯗꯨꯅ ꯇꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯤꯗꯨꯅ ꯊꯥ ꯑꯃꯒꯤ ꯂꯝ ꯂꯥꯞꯅ ꯄꯥꯏꯔꯛꯂꯕꯗ ꯂꯝꯂꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯑꯆꯧꯕ ꯎꯄꯥꯜ ꯑꯃ ꯍꯧꯔꯝꯃꯤ꯫ ꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯅꯨ ꯑꯗꯨ ꯇꯨꯃꯤꯠ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨ ꯎꯔꯕꯗ ꯈꯨꯅꯨꯈ꯭ꯔꯪꯅ "ꯄꯥꯄꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯆꯔꯥꯡ ꯑꯣꯏꯅ ꯇꯥꯟꯅꯒꯦ ꯍꯥꯏꯕꯕꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯅꯨꯈ꯭ꯔꯪ ꯑꯣꯏꯅ ꯎꯁꯥꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯅꯨꯈ꯭ꯔꯪ ꯑꯣꯏꯅ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯕꯤ ꯆꯠꯄ ꯁꯤꯡꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯗꯨꯗ ꯁꯥꯔꯤꯕ ꯋꯥꯔꯤꯗꯤ ꯑꯁꯤꯅꯤ: "ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯁꯀꯩꯅ꯭ꯌ ꯑꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯥꯟꯅꯔꯣꯏꯗꯕ ꯋꯥꯈꯜꯅꯤ꯫ ꯇꯥꯔꯤꯕꯗꯨꯅ ꯍꯪꯏ, "ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ?" "ꯑꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ: ꯕꯨꯖꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩ꯫ ꯅꯤꯡꯊꯧ ꯑꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯁꯤꯗꯕꯨ ꯄꯥꯝꯖꯩ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯅ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯁꯤꯇꯕꯨ ꯄꯨꯖꯥ ꯇꯧꯗꯨꯅ ꯅꯤꯡꯖꯩ꯫" ꯆꯠꯂꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯕꯨꯖꯕ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯈꯜꯂꯛꯏ꯫ "ꯑꯩ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯀꯨ ꯑꯣꯏꯅ ꯑꯣꯜꯂꯒ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯄꯔꯤꯡꯗꯨ ꯈꯪꯉꯒꯦ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ ꯁꯦꯝꯕꯥꯡ ꯑꯣꯏꯅ ꯄꯥꯏꯔꯒ ꯔꯥꯁꯀꯩꯅ꯭ꯌ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯥꯁꯀꯩꯅ꯭ꯌ ꯑꯗꯨꯅ ꯕꯨꯖꯕ ꯅꯤꯡꯊꯧ ꯐꯪꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯍꯦꯛ ꯇꯧꯖꯩ꯫ ꯄꯨꯖꯥꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯄꯨꯖꯥ ꯍꯧꯔꯛꯏ꯫ ꯄꯨꯖꯥ ꯑꯗꯨꯗ ꯃꯥꯅ ꯃꯈꯣꯜ ꯊꯣꯛꯅ "ꯕꯨꯖꯕ ꯅꯤꯡꯊꯧ, ꯅꯪꯇꯕꯨꯅꯤ ꯑꯩꯅ ꯈꯟꯖꯔꯤꯕ, ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯊꯨꯡꯗꯅ ꯇꯣꯛꯂꯒꯗ꯭ꯔꯥ" ꯍꯥꯏꯅ ꯃꯆꯤꯜ ꯊꯣꯛꯅ ꯄꯨꯖꯥ ꯀꯠꯆꯔꯤꯉꯩ ꯑꯗꯨꯗ ꯕꯨꯖꯕ ꯅꯤꯡꯊꯧ ꯁꯦꯝꯕꯥꯡ ꯑꯣꯏꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ "ꯏꯕꯦꯝꯃ, ꯕꯨꯖꯕ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯗꯣ ꯑꯩꯅꯤ꯫ ꯅꯪꯅ ꯅꯤꯡꯕ ꯑꯗꯨ ꯊꯨꯡꯅꯕꯒꯤꯗꯃꯛ ꯑꯩ ꯑꯁꯦ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯝꯕꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ" ꯍꯥꯏꯔꯛꯏ꯫ ꯋꯥꯁꯤ ꯇꯥꯕꯗ ꯔꯥꯁꯀꯩꯅ꯭ꯌ ꯑꯗꯨ ꯉꯛꯇꯨꯅ "ꯍꯦ ꯏꯁꯣꯔ, ꯅꯪꯕꯨ ꯀꯔꯝꯕ ꯂꯥꯏꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯦꯡꯅ "ꯔꯥꯁꯀꯩꯅ꯭ꯌ, ꯑꯩ ꯑꯁꯦꯡꯕ ꯕꯨꯖꯕ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨꯅꯤ, ꯑꯩꯕꯨ ꯊꯥꯖꯧ" ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯩ꯫ ꯃꯇꯝꯗꯨꯗ ꯔꯥꯁꯀꯩꯅ꯭ꯌ ꯑꯗꯨꯅ ꯊꯥꯖꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯎꯔꯣꯛ ꯑꯣꯏꯅ ꯄꯥꯏꯈꯤꯗꯨꯅ ꯀꯣꯅꯨꯡ ꯆꯪꯂꯒ ꯄꯨꯜꯂꯤꯕ ꯔꯥꯁꯀꯩꯅ꯭ꯌ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯔꯥꯅꯤꯗ ꯍꯥꯏꯈꯤ, "ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯔꯒꯅꯨ꯫ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯊꯥꯞꯅ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ꯫ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕ ꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗ ꯕꯨꯖꯕ ꯅꯤꯡꯊꯧꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯍꯥꯛꯇꯤ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯔꯝꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯍꯤꯡꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯕꯨꯖꯕ ꯅꯤꯡꯊꯧꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯝꯕꯣꯏꯕ ꯁꯥꯔꯗꯨꯅ ꯈꯨꯗꯛꯇ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧꯒ ꯎꯅꯔꯦ꯫ ꯅꯤꯡꯊꯧꯗ ꯚꯤꯈ꯭ꯌꯥ ꯑꯃꯠꯇ ꯅꯤꯖꯒꯦ ꯍꯥꯏꯔꯦ꯫ "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯅꯤꯒꯦ ꯍꯥꯏꯔꯤꯕꯗꯣ?" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ꯫ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯁꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯑꯔꯩꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ, ꯁꯩꯇ꯭ꯌꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ" ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯦ꯫ ꯋꯥꯗꯨ ꯇꯥꯕꯗ "ꯃꯍꯥꯔꯥꯖ, ꯅꯆꯥ ꯏꯕꯦꯝꯃꯒꯤ ꯁꯅꯥꯒꯤ ꯀꯤꯌꯥꯡꯂꯦꯛꯐꯥꯡ ꯄꯔꯦꯡ ꯑꯁꯤꯃꯇꯪ ꯄꯤꯕꯤꯌꯨ" ꯍꯥꯏꯅ ꯅꯤꯔꯛꯂꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯂꯝꯕꯣꯏꯕꯅꯣ? ꯈ꯭ꯋꯥꯏꯒꯤ ꯂꯝꯕꯣꯏꯕꯒ ꯃꯥꯟꯅꯗꯦ꯫
ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯁꯅꯥꯒꯤ ꯀ꯭ꯌꯥꯡ ꯂꯤꯐꯥꯡ ꯄꯔꯦꯡ ꯑꯗꯨ ꯂꯝꯕꯣꯏꯕꯁꯤꯗ ꯄꯤꯊꯣꯛꯈ꯭ꯔꯣ꯫ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯀꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯅꯤꯡꯊꯧꯅ, ꯏꯕꯦꯝꯃ, ꯏꯄꯥꯅ ꯋꯥꯁꯛ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯣ, ꯀꯣꯟꯅ ꯑꯃꯨꯛ ꯏꯄꯥ ꯁꯥꯕꯤꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯛꯇ ꯁꯤꯔꯤꯕ ꯀ꯭ꯌꯥꯡ ꯂꯤꯐꯥꯡ ꯄꯔꯦꯡ ꯑꯗꯨ ꯊꯥꯗꯠꯂꯒ ꯂꯝꯕꯣꯏꯕꯗ ꯁꯦ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯗꯨ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯍꯔꯥꯎꯅ ꯄꯨꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯁꯅꯊꯣꯡ ꯌꯧꯔꯒ ꯁꯨꯒꯥꯏꯗꯨꯅ ꯗꯠ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯏ꯫ ꯃꯗꯨꯗ ꯑꯃꯨꯛ ꯆꯤꯡꯅꯔꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯏ꯫ ꯑꯗꯨꯗ ꯑꯃꯨꯛ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯗꯨ ꯍꯌꯤꯡ ꯑꯣꯏꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯆꯆꯥ ꯂꯥꯛꯆꯩꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯚꯤꯈ꯭ꯌꯥ ꯑꯃꯇꯪ ꯅꯤꯖꯒꯦ ꯄꯤꯕꯤꯌꯨ ꯍꯥꯏꯔꯔꯤ꯫ ꯇꯥꯕꯗ ꯃꯍꯥꯔꯥꯖꯅ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯄꯥꯝꯕꯣꯝꯗ ꯇꯣꯡꯂꯤꯕ ꯍꯌꯤꯡ ꯑꯁꯤꯃꯇ ꯅꯤꯖꯒꯦ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯝꯕꯣꯝꯗ ꯇꯣꯡꯂꯤꯕ ꯍꯌꯤꯡ ꯑꯁꯤꯃꯇꯒ ꯅꯤꯖꯒꯦ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤꯅꯦ ꯂꯝꯕꯣꯏꯕ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯝꯕꯣꯝꯗ ꯇꯣꯡꯂꯤꯕ ꯍꯌꯤꯡ ꯑꯗꯨ ꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ ꯁꯥꯎꯅꯤꯡꯅ ꯀꯔꯝꯕ ꯂꯝꯕꯣꯏꯕꯅꯣ ꯃꯁꯤꯒꯤ ꯂꯝꯕꯣꯏꯕꯁꯤꯕꯨ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯅ, ꯏꯕꯦꯝꯃ, ꯏꯄꯥꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ, ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯌꯤꯡ ꯑꯗꯨ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯈ꯭ꯔꯦ꯫ ꯂꯝꯕꯣꯏꯕꯗꯨ ꯍꯔꯥꯎꯅ ꯃꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯌꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯦ꯫ ꯙꯠ ꯁꯤꯔꯦꯗꯅ ꯍꯥꯏꯅ ꯆꯠꯂꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯍꯤꯛꯄꯤ ꯑꯣꯏꯅ ꯂꯩꯕ ꯎꯔꯦ꯫ ꯃꯗꯨꯗꯁꯨ ꯑꯆꯆꯥ ꯂꯛꯆꯩꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ, ꯃꯍꯥꯔꯥꯖ, ꯍꯟꯗꯛꯃꯨꯛꯇꯪꯒ ꯅꯤꯖꯒꯦ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯂꯦ ꯍꯥꯏꯅ ꯍꯪꯕꯤꯔꯦ꯫ ꯂꯝꯕꯣꯏꯕꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯀꯣꯛꯀꯤ ꯍꯤꯛꯄꯤ ꯑꯃꯠꯇ ꯅꯤꯖꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ, ꯀꯔꯝꯕ ꯂꯝꯕꯣꯏꯕꯅꯣ ꯃꯤꯒꯤ ꯀꯣꯛꯇ ꯂꯩꯕ ꯍꯤꯛꯄꯤꯕꯨ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯜꯂꯤ꯫ ꯂꯝꯕꯣꯏꯕꯅ ꯍꯤꯛꯄꯤ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯈꯤꯠ ꯄꯤꯊꯣꯛꯈ꯭ꯔꯣ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ, ꯄꯥꯕꯨꯡ, ꯀꯔꯤ ꯋꯥꯅꯣ ꯃꯤꯒꯤ ꯀꯣꯛꯇ ꯂꯩꯕ ꯍꯤꯛꯄꯤ ꯐꯥꯎꯕ ꯅꯤꯔꯤꯕ ꯂꯝꯕꯣꯏꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯂꯝꯕꯣꯏꯕꯅꯣ ꯍꯥꯏꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ ꯃꯗꯨꯗ ꯂꯝꯕꯣꯏꯕꯗꯨꯅ, ꯏꯕꯦꯝꯃ, ꯃꯗꯨꯗꯗꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯕꯒꯦ? ꯍꯤꯛꯄꯤ ꯅꯤꯔꯤꯕꯁꯤꯕꯨ ꯄꯤꯈ꯭ꯔꯣꯔꯥ, ꯄꯤꯈꯤꯅꯨꯔꯥ? ꯏꯕꯨꯡꯉꯣꯒꯤ ꯃꯣꯠ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯣ꯫ ꯃꯗꯨꯗ ꯕꯨꯖꯕ ꯅꯤꯡꯊꯧꯅ, ꯐꯔꯦ ꯏꯕꯦꯝꯃ, ꯄꯤꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯕꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ ꯍꯤꯛꯄꯤ ꯑꯗꯨ ꯄꯤꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯍꯤꯛꯄꯤ ꯑꯗꯨꯅ ꯈꯨꯟꯅꯨ ꯑꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯃꯁꯥ ꯑꯗꯨ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯀꯟꯗꯨꯅ ꯂꯝꯕꯣꯏꯕꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯈꯨꯟꯅꯨ ꯑꯗꯨꯅ ꯍꯥꯠꯇꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯔꯦ꯫ ꯁꯤꯔꯕ ꯑꯗꯨꯗꯗꯤ ꯃꯌꯥ ꯆꯪꯗꯗꯨꯅ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯁꯤꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯤꯌꯥꯝꯅ ꯉꯛꯅ ꯀꯤꯅꯔꯦ꯫ ꯃꯌꯥꯝꯅ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯆꯥ ꯏꯕꯦꯝꯃ ꯈꯪꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯗ ꯍꯪꯂꯛꯏ꯫ ꯃꯆꯥ ꯏꯕꯦꯝꯃꯅ, ꯆꯨꯝꯃꯤ, ꯃꯥꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯤꯈꯤ꯫ ꯃꯇꯝꯗꯨꯗ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯗꯨ ꯂꯣꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯕꯨꯖꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯀꯤꯅꯔꯗꯨꯅ ꯕꯨꯖꯕ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯌꯥꯝ ꯍꯔꯥꯎꯅ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨ ꯂꯨꯍꯣꯡꯗꯨꯅ ꯊꯥꯖꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯨꯖꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯔꯝꯆꯠ ꯐꯠꯇ꯭ꯔꯕꯤ ꯃꯥꯒꯤ ꯔꯥꯅꯤ ꯑꯣꯏꯔꯝꯕꯤ ꯑꯗꯨꯕꯨ ꯍꯥꯠꯂꯕꯗꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯗꯣꯁ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏꯃꯛꯇꯤ ꯂꯧꯈꯤꯗꯦ꯫ ꯃꯊ꯭ꯋꯥꯏ ꯃꯥꯡꯕꯒ ꯆꯞ ꯃꯥꯟꯅꯕꯗ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯀꯩꯊꯦꯜ ꯀꯩꯊꯦꯜ ꯈꯨꯗꯤꯡꯗ ꯈꯣꯡꯒꯣꯏꯅꯗꯨꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯤ ꯍꯥꯠꯄ ꯆꯟꯗꯥꯜꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯈꯤ꯫ ꯃꯤ ꯍꯥꯠꯄ ꯆꯟꯗꯥꯜꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯀꯩꯊꯦꯜ ꯀꯩꯊꯦꯜ ꯈꯨꯗꯤꯡꯗ ꯈꯣꯡꯒꯣꯏꯅꯗꯨꯅ ꯄꯨꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯤ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯤꯕ ꯑꯁꯤ ꯀꯅꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯤꯅꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯂꯤꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯀꯧꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯂꯤꯅꯤ ꯅꯇꯩ ꯅꯅꯥꯎꯕꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯍꯥꯏꯌꯨ꯫ ꯃꯥꯂꯤꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯈꯨꯝꯃꯤ, ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯕ ꯑꯗꯨꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯈꯤ, ꯅꯈꯣꯏꯒꯤ ꯅꯋꯥ ꯇꯥꯕꯗ ꯑꯩ ꯄꯦꯜꯂꯦ꯫ ꯐꯔꯦ, ꯅꯨꯄꯥ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ?
ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ, ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ꯫ ꯕꯨꯖꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯤꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯍꯥꯔꯥꯖꯅ ꯆꯥꯟꯕꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯩ꯫ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯥꯂꯤꯅꯤ ꯑꯣꯏꯕ ꯇꯣꯛꯇꯨꯅ ꯅꯤꯡꯊꯧ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯤꯡꯊꯧꯅ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯅ ꯆꯥꯟꯕꯤꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯥꯂꯤꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯅꯤꯡꯊꯧ ꯕꯨꯖꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ꯫